अहानबदा मरुओइब पाउ IED पोखाइबदा मियोय अनि असोक अपन नंख्रे मणिपुर थोकलिबा तंगदु लेताद्रबा फिबम असी गवर्नर अमदी मरी लेनबा सिंगना कुपना यंगसिनबियु हाइना मणिपुर मैतै पांगल वेलफेयर ऑर्गेनाइजेशन MMW गी माइकैदगी फोंगदोरगली खुरुमजरी नॉर्थ ईस्ट विंडो टीवी ना संदोक्चरीबा नुमिदांगी पाउ मियेंग ताबिरिबा पुमनमपु अहानबा मक्कदा अहोंग संगम रिरिल ना तरामनोक्चरी पाउ मसा खाइना पिजरी IED पोखाइबदा मियोय अनि असोक अपन नंख्रे ngasi ayuk pung 5 makhai helakpada kuki militants ni chingnaba singna Bisnupur district ki Fogakchaw police station na konba nganu konda leiba yumamada plan tawduna thamnamba IED ama pokhairaki hairi IED पोखारिबा युम अदु कांगलुकी इरांगना लांजिनदुना रिलीफ कैंप ता लेरिबा सलामनी सिंगे युमनी हाइरी मदुगी मतुंगा थौदोक थौफमदा इराब लापनदना मीटर 200 रोंगी ओइगदबा मफमदा अयुक पुंग 9 मखाई हेलकपदा IED अमा मुक पोखारकपदगी सनातोंबा कौबा नुपा अमगा इंदुवला कौबी नुपी अमगा मखोय अनिगी मखोंगदा असोक अपन नंगहनकी हाइरी थौदोकसिंग अदु थोपा मतमदा मनाक नकपदा सिक्योरिटी फोर्स मतिक चाना लई हाइरी अदु मोइनमग मियामबु ngak senaba thamkiba ngak senba ngamkhide haiduna khoshauneraba miyamna manak nakpada leiba security gi bunker miyamna thugaikhi मणिपुर थोकलिबा तंगदु लेताद्रबा फिबम असी गवर्नर अमदी मरी लेनबा सिंगना कुपना यंगशिनबियु हाइना मणिपुर मैतै पांगल वेलफेयर ऑर्गेनाइजेशन MMWO गी माइकैदगी फोंगदोरकली MMWO की वाइस प्रेसिडेंट खुंथैबम वडिया हसन न फोंगदोरकपदा नुमित खरनी की ममांगदसु सेंट्रल अमदी स्टेट फोर्स मतिक चाना डिप्लॉय तौरिबा बिष्णुपुर डिस्ट्रिक्ट की तोरबुंगदा बोंग कापसिंदुना चाही अनि हेना मयुम थादोक्तुना लांजनरुरबा IDP सिंग मयुम हंजिलकपा होरकपगा अकी अखंग पोहनखिबा लेख्रे ngasi ayuk central security force matik chana deploy tawriba Bishnupur district ki manung channa leiriba saiton da bom kapsinduna michom ani asok apan nanghankiba asi MMWO na akan bamong da condemn tawi torbungda bom kapsilakpa amadi ngasi saiton da bom kapsinduna khunja sing asok apan nanghankiba thodok asidi central government na Manipur da matam sangna Jammu and Kashmir da president rule thamjinduna machet thugai khiba adugumna Manipur da makhata na irang leiri haiba utuna PR makha sangthaduna kangluki i mingda Manipur asi bifurcation tongnana ba changsilakliba lalong asida mai yangshilakpani haina lawdaba ngamde handak India gi Home Minister Amit Shah na chair lawduna Manipur gi law and order yenglaga security review meeting pangthokpada Manipur da president rule makha sangthana ba ingit pinakhiba leikrabani maramasina BJP gi MLA singna central government da aroiba ultimatum ama piduna Manipur da popular government ama semjuna Manipur gi territorial integrity ka kange haibra kaloi haibra haibadu khangdokadabani BJP MLA singi marakta leader munabagi khongthang khudakta yekloshilu miyambu hanjin amthak tawganu Manipur gi miyam masidagi hena khoshau naraklabadi MLA sing yamna chawba chaibi chaitheng phangloi hainingai leite amadi ipomna changsiliba peace oiba khongjang singdasu MMWO na mapum fana sawatkani haina wafam phongdorakli central leaders singna ngahak security review meeting tawrini adu tawrini da tawrini na Delhi da phambo Guwahati da phambo Manipur da phambo mifam kya thokre hausi phambo da Manipur da shanti hangala phambo trip si maram kari Manipur si shanti leite shanti hanjanbu ngamdri hairaga apoi PR extend tawraga Manipur se masekta na thugaina ba central government ki aron be agenda ama leirabra haibase ai ngasigi Manipuri governor amadi home minister da hangi loinana akhoi ki lamdam bharat sigi hoiba constitution samvidhan leiri samvidhan sida
lamdam amada leiriba praja sing sigi ngak senanabagidamata yauriba constitution de iriba mayam se amo apply tawdra sinida kari maramgidamak asuk sanglaba matam se leipak sidi irang thokalaga misi mina se lepalete thokalin mi kya no ba ko gi central government na manipur ki misam praja kya no ba si bangai res kaya siyan ki hairibno anytime laiba deploy to government city army paramilitary force mayam singsina anytime capture tor ka irai laina solve to ya problem sida matam asuk sang loriba si maram si kari no praja sing manipur ki praja sing si karam bathak nahi hataga thamge hairim no I say ai ngasi media ki tang da central government da hujage loinana lamdam masigi leihau da popa lamdam masigi leihau da sorokpa adugumba miyam gi mihutni haina miyamna thawai kubak ta haptan makoi da makta khallaga chen zondana representative point thagat kraba makoi MLA singna ngasi fawa leader munaraga popular government ama semdana leiba haibase makoi gi wakhallon si karama mongda makoi se miyam seva tawne na thorke hairim makoi si manipur praja bu nungsi haigadu kari gi damakta sang matam si makoi kunsin bangam dribano makoi na semba thamoi semba miyam gi mihut aba or matam oi bataragadi athu matam da laiba representative manipur ki MLA kudimakna athu matam da punsalaga popular government ama claim tawbat natana makoi the central government the ultimatum ama pisalaga manipur the santi purakna bokona da asoma daita malopam thoi have say kamjage kari gumba masi makoi na tawda central government na nasung da tumin da leito kuta arde kari kana rugni makoi MLA ni ai koi miyam ki representative train lebge asam sa resign to no election toraga anu government am kum to School sabada politics toba mahiroi gi marai bak tambang ngamdaba fibam da thamba thawong hakchina lawi haina All Manipur Muslim Students Organization AMSO gi maikaitagi fongdorakli AMSO gi maikaitagi thadorpa cherol amada school fagadhan se mission gi makhada 2022 da school sengat sagatna ba Pawitek High School da thadarakhraba senfam atopa mafam amada divert tokthou atopa mafam da seasonal haina Pawitek miyam gi maruoina mahiroi khunai gi angamba mayukta wangoi AC gi MLA na department da che iramba amadi education department na work order piduna school saba lagliba miyoi singna thabak shunaba hotnabada ayet apan piba haiba asi hakjina lawi MLA na athoba matamda khongfam asi handokadabani amadi MLA local area development fund dagi MLA na classroom ani sage hariba asisu mahiroi khunai na appreciate tawi adubu school fagat hansi mission gi makhada lagliba senfam atopa mafam da season ko haiba asidi laibak macha tadaba wafam ni School saba thingba yaroi athubada school asida lairiba chayet naba mayamasi education department na loshinduna anova academic session asidadi hena faba lenga ki school ama ohenbiu haina appeal tawrakli India laingak ta pumnamak sinakhibana India laingak ke firep ngaiba tabani haina Khurai Assembly ki constituency ki MLA L Sushindro na fongdorkre wafamasi Patriotic Writers Forum PAWF Manipur na sindulangduna Andaman da loi thakraba athoba singi khongul liba khongchat loi kungani thoi ngasi kanglagi nongchup thongdagi flag off tokhibaga mari leinana mahak na fongdokhibani mahak na makhata na hai miyam na president rule pambagi matungina president rule thamlakhibani tha taruki term anirak president rule thamkhrabani na assembly dissolve tobana draga anoba lengak sembak haibasi masana tabani karigumba makhata na president rule thamlabadi India punna emergency Laukthokfam thui amaromda BJP party ki oinadi India laingak na laurakpa firep ngaiduna leiri haiba wafam thamki Airi media ki kano se TVD ba haigadra akoi ki kano da khabar daga kai hapai se airi
ai yam ikaije tasena haga pausi oithokpa yaba haiba muga oithokpa yada wa haiba muga ani leigane ba oithokpa yada basi no khala khala ire kai kana doin maramdi is the option ani khatane either dissolve to bama either sarkar se mama aduna the option atopam to leite ba maramdi na saigi Indian constitution ni matungi na di haiba akhoi ani se thani tamani haidi tha taru ki tamani je sangtokre ba adui matung na makha ta na sangtokpa ya de ba sangtokya hai all India puna emergency law thokta ne ba ada yaroi do po ne ba either resolution to bama another either sarkar la ko mani du khatane ba ada mayam sina kamai to bono khangde media sing gi pau se karai de la kono are source ana haira heta yara bra ga joi kitang maswai de kitang ai nuai to pau eduga sarkar semok pa semok to du di government of India ai kano da sinna thokram ni na sai president rule lau president rule pami na law gi tv discussion do bi ai state ta thoga law gi myam sing do madugi nasi phol du ne bla ai je adu nasi president rule la president rule pam sing du gi ning ma thung ne hoji kano na congress na dissolve to pame adu congress ning ma thung ne adu ga hoji atopa praja sing na president rule pam de hai badugi adu din moina law bu ma tung in la pa tam ne akhoi gi di dissolve to gera to ra government of India na decision lo ko khoi ya ba tam ne akhoi ne pitho or mi sin na thokram ni na praja gi demands da mai ke da praja gi against to ya ba na ta bi na matam du gi khola u da akhoi president rule pam je adum sakhram ni na akhoi kai hairo ni hoji akhoi ne pressure to re sarkar na om sembiyo na he akhoi ne sarkar na om sembiyo ai ne kana go me xyz khara na influence yaw male akhoi swai gi valley gi mi jina do no me eta ka pala kan ya me eta to la kan ne akhoi hai ba ngamde Nongpok Laingak apun banupi lup amadi kurai konsum lekai apun banupi lup na sajiwa amadi kurai gi tongan ba mafam kayadagi fagatpa nisagi potlam sing kurai konsum lekai da mai thaduna mangan khre nisagi yamlaba potlam sing adu mai thaduna mangan baga mari leinana Nongpok Laingak apun banupi lup ki general secretary Nongthongmam Ombi Radhamani na paumi sing da phongdorakpada drug abuse amadi illegal trafficking asi nongmagi masing hengalakpana aikhoi gi society asi da chawna chaithing pibada natana Hogolakliba Naha Singdana Hena Joiting Piri. Maramaduna Clubs Maira Paibis Association Amadi Miyam Puna Nisagi Mayukta Kongjang Jangsiminasi Amadi Kangluki Irangna Waringai Cherekta Nisana Pirak Pachaitina Hena Awaba Hapchirakliba Asidagi Lamdam Asibu Kanminasi Haiba Wafam Tamnakli. Masi lamdam sida nisana lahalaba khunaya ma oiragli inkhalagli banaha kaya ama nisagi ipakte irak naduna leire mamang matam kaya dagi ima sina nisagi khongjang asi changchin duna lakpani adubu ngarang asi sajiwa manung dagi yamlaba yu phare sajiwa dagi thokla aga amuk chaithabilak dagi phare amu hala aga koigi sajiwa manakta ju dukala ma phama mi isi ro saida ju sisu phare akoina haijaningi badi sajiwa manung da Miyangi Manipur Pumba Miyangi Ana Layang Sang Amazu Laibani, Sigi Manaksida, Karamaina Maya Kabani Sasi Yolibano, Yam Nana Yon Bani, Aduna Yariga Diakoi, Ana Layang Sang Manakta, Maya Kabani Sayoliba Singazi, Amata, Yon Biranu, Aduga, Singazi Maxu Draknala, Nabakunaya, Moeragi, Saitara Mangata Gina Punta, Bokimanung, the Lady Bakan Pama, Mama, Miss Hana Lahale, Draknala Hale, Masi Yariga Diakoi, Lenga Mapusinga Sumasi, Yamna, Apumatam that is in Viraga, Masigi. Kontang ase nisagi nisana akhoi lana kunai mo wai li basi athuba matamda basi yengchen biu aduga lamdam sigi mai magi lekai da lei ba akhoi maira pai bi amadi kalap singna su nisagi khongjang asi da akhoi na sangjal lai ba si da mateng pang biu aduga akhoi hojik chathara iba lal asina maram oiraga akhoi kunai londa oiro sin londa oiro Noina by Kosilek Hataraga later, but Sigi Manachitam Nisai or like Isai Sutakani, having a Wakalo, Tadok Pio,
निशा हाइबसिनने मा चारिबा मा खक्तंग मांगबा नते लोइनबु इमुंग मनुंगदा लैरिबा इसा इसु मयाम दगी अहल लमन मयाम जे लोइना मांगाइबनी अदुना अखोई खुराई कोनसम लेकाई अपुनबा नुपी लुमना मखा ताबा खोंगदंजु चंजिन जगिगनी अदुगा कनागुंबा लमदगी लाकबा नुपा मचाना सिगी लंबेन सिदा मरम लेतना लाकपसु यारोय अदुगा ड्रग लौबा लाकपसु यारोय करिगुंबा थेंगनरबदी मदा मेरा पाइबी म्याम थेंगनरबदी मदा अफाफदा थोलकपा दायता खुदेमा नसा नसाना उजगदबनी अदुगा अखोई असुगुम खोंजंग असिसु मखा ताना चंजिन जगिनी अदुगा दुकान फमी बसिंगसिना चुमना दुम दुकान फंबियु करिगिदमक्तनो यु याउरिबा निशा याउरिबा अदुगा करिगिदमक्तनो फार्मासी सु नत्तबा मखोइना पुंग अमा बो अमागी मतुंग अनि अहुंबो थोंग हांगलिबगी मरम करिगिनो मसिदा करि योली अदुना करिगुंबा अखोइगी खरा कोनसमने काय अपुनबा नुपी लुप अमदि नोंपोलेंगा अपुनबा नुपी लुपना ड्राइव चथरप मतमदा मसिदा थोलपा अफफदा दायत खुदेमक योलिबना खोइना पुगदबनी हालसे मीडियागी थोंग हाइजेन करम करम पोलम फागत पी ngasi ngarang phabaje yu akhoi yame sajiwa manungdagi phare adagi isirogdagi phare adagi chaidebilatagi phare aduga mamang matamdana akhoi ngasai gi drug mayam duna akhoi lawba lakpa jingje akhoi na thalaga phaba adagi moi myam puthorapaju yawi adagi manga truk pairaga puthorapaju yawi si akhoi nisabu tingba pamjaba isa nupa mayam amasu lairi siga pulap khusamnaraga phajaban Persuni, aduga koi guli suyaure, adagi seconds me amang supangnya, moi na lawa tholak pada, akoi phabani lawa tholak pada yam moi uthore ije, yuon bagi karbar oiri bra cha bagi oiri bra, aduna mase thingming asi hairaga dine lamdam ji to laiba akoi khoding mangna khongjang ji sangchim minaraga misai bache maru khong muthak mina ji hai bache media thong ga thamjari punna senpham kyam ki oigeda yam yame senbam di yam yame masigi akoi gi kolam mayam je yu jo asuk imat yame akoi adum drive chatha jagi gani adum phage gani makhata COCOMI na terrorist ki thawong chathaduna bomb attack chatharpabu yaningdraba phongdorakli amadi torbungda nongmai kapsilakhiba thogdoki matangda kadai fawba thingjenbagi thabak chatharibage haibidu miyamda khanghallu haina wafam thamlakli Coordinating Committee on Manipur Integrity ki maikaidagi thadorakpa cherol amada ngasi saiton nganukonda bomb pokhai hankibagi thodong yaningdaba phongdorakli thodong adu fundamental rights Constitutional guarantees amadi rule of law bu khonggong nabani haiba wafam thamlakli mari leinaba singna athubada thodok asigi matangda yengshinduna achumba puthokadabani amadi torbungi thodoki matangda kadai fawba thizillebage haiba miyamda khanghangadabani loinana chingkhong chingya gi lamdamda security matik chana pigadabani haiba wafam singsu thamlakli Terrorism ki divide and rules policy tauduna amaga nungshina handaba funa hanba khatna China thohan bata natana hatna tokna haliba asigumba Manipur gi miyamda chathariba lichet asi akanba mawongda Manipur gi mahiroi singi apunba loop MSF na condemn tawi haina MSF ki maikaidagi fogdorakli MSF ki maikaidagi su thadorpa cherol amada ngasi Besupur district ki manung channa leiba saitonda lanjana duna leiba IDPs amagi mayumda akanba bomb ama kapsilaktuna pokhai hanba haibasi micham miyamgi mathakta chathabak colonial continuity gi lichet amani haina lawi miyamgi punsi amadi lanthumbu ngak senba haibasi laingaki mathaudangni me tang ahungi matungda micham miyambu ngak senghani haina tharakhiba Central Security Forces asi leibagi wahantok leiribra haibasi miyamna ngasi su wahang hangdi India na semga sagat diba proxy lanmina Manipur da civil aid scheming da thi mi faba punba ot neiba thi bahumagi thawong asing asi Armed Forces Special Power Act 1958 ki marumda chatharakpa tamthiba militarization ki saglon amani haina lorudabagi maram leite Hauzik lamdam sida khunda leitaduna leiriba furup singna amata oibagi wakhalona mang thaduna yegnaba masak khangna thengnaminabana matam oire haina cherol asina makhata na hairi Diamond TV amadi Wahong Radio gi Humanity Service Awana amadi
Channel asigi chawkhadanaba group ama oriba Diamond Donors gi Diamond Donor Meet Khongjomda donor member kayaga loinana pangthokre thauram aduda mapumoina ahal oiraba miyoi yankhaida ningtham thagi kambal yenthoki amadi thauram yawba lakhiba meet uzadraba miyoi ahum dasu kambal pikhi thauram aduda member singna harau tayamna haijaba talent kya yauna isai saireng jagoi na chingba utkibaga loinana laikhidraba donor mari gi photo da laikatuna ikai khundaba utki thauram aduda Diamond TV amadi Wahong Radio gi MD James 𝐶𝐢𝐯𝐿 haikibada chahi kaya humanity service ama oina aruba ana ayek yawba sing sanaroi kaya artist sing yauna thohaningdaba kanglup ki irangda laikhidraba amadi asok apan kaya kidney fail oiraba cancer patient